Manipurda Maru Oiba Pau Ngasi Union Home Minister Amit Sana Churachandpur District Chatuna District Asigi Constituency Tarukta Manipur Assembly Mikhala Sida BJP Gi Mirep Oiba Singi Vote Khomkre Manipur Miyamgi Amadi Northeast Praja Miyamgi Apamba Oiriba Armed Forces Special Powers Act Afaspa Inglising Amaga Chamapan Yankhainipan Lauthokpagi Thabak Asi Center Amadi State Asida Paliba BJP Lengakna Kari Karamba Thabak Paikhalabage Haina AICC Gi Manipur Gi Election Observer J.Ram Ramesna Hankre Amadi Laibak Asida Amadi Lamdam Asida Lairiba Sectarian Oiba Dictator Gi Lengak Asi Maithiba Pihaudrabade Laibak Asidagi Democracy Mami Samkragani Haibage Nungnang Bafawi Haina CLP Luching Basu Oiriba Hanigi CM Okram Ibobina Fongdokre Poni TV ki numidangi pau mdeng tabiriba singbo bidyasana nataram nokchere hauzik pau sondokna pizari ngasi Union Home Minister Amit Sana Churachandpur District ke constituency tarukta Manipur Assembly Mikhal Asida BJP ki mirep oiba singi vote khomkre Churachandpur ki public ground da pangthokpa election rally amada Amit Sana haike Manipur da Chief Minister Birena Luchingba Lengak lakpadagi state asida ban amasung blockade laitre mahagna haike madude Manipur ki state Thaki Sanaroi Singh International Thakta Pukhananaba Honagani Manipur Asi Northeast Khwaidagi Faba State Ama Ohengani Hainasu Amit Sana Thazaba PK Ngasigi Thoramaduda Saruk Yakiba Manipur Ge Chief Minister N Birena Churachandpur da Matam Amada Mihad Mipun Kaya Thokiba Miyamgi Punsi Lanthum Ngakpa Ngamdana Kangkhong Chairamba Adu BJP Ge Lengak Lakpadagi Tangdu Leitana Nungaina Leiba Fangle Aduna Makhatana BJP da vote piduna henna chaukhatpa lamdam amaho elhasi haike Manipur kari goirame ai koi ni Churachandpur kari goirame Churachandpur da dugumba divisi oiba amaga tangrup amaga gi marakta nungsina nunar basin balugumba sarkar aduna maral laijadraba mioi mapan gi punsi manghalaga numit chatruk ko hunfani 630 days ko stand up torga laikhiba ngasi mangla phambi diba Churachandpur gi sinau sinaningsin binabai Manipur Miyamgi Amadi Northeast Praja Miyamgi Apamba Oiriba Armed Forces Special Power Act Afaspa Inglising Amaga Chamapan Yankhainipan Lauthokpagi Thabak Asi Center Amadi State Asida Paliba BJP Lengakna Kari Karamba Thabak Paikhalabage Amadi Prime Minister Narendra Modi Gi Warolda Act is Policy Gi Matangda Wangang Laga Drug Ki Wathok Asigi Matangda Kari Thabak Lakhat Khrabage Haina AICC Gi Manipur Gi Election Observer J.Ram Ramesna Hankre Union Home Minister Amit Saki Manipur Khongchat Manungda Ngasi J.Ram Ramesna Mahaki Wafam Asi Thamkibani Ngasi Congress Bhavan da Pangthokpa Paumi Singa Unaba Amada Mahakna Makhata na Hai Manipur Miyamgi Apamba Khangna Afaspa Lokthokani Haibagi Thazaba Congress ki manifesto Fongbada Yauri Amadi Congress Lengak Leidingaida District Anidagi Afaspa Lokthokebani Haina Panbagaloinana AICC gi Luchingba Rahul Gandhi gi Manipur gi Khongchata Congress Sason Laklabadi Congress Party na Nupi Singhi Semitlon Laumi Singhi Fibam Fagadhan Bata Natana Naha Singda Yumfam Oiduna Thabak Taugani Haina Thazaba Piramkibani Haina Fongdokhe Prime Minister gi Manipur Khongchat Mai Paktaba Khongchat Amani Manipur gi Kanagadaba Thabak Thauramgi Matangda Wafam Amata Fongdoklamkide BJP na ngasi faubasi Miyamda Oidapa Daba Kaya Haizinduna Miyambu Apangba Siri Hainasu Mahakna Maral Sikhe Landed in Manipur in the afternoon, and there are many questions that I would like to ask the Home Minister, the Union Home Minister, but I will ask only two questions. What is the Union government doing to fulfill the demand of the people of Manipur to repeal
Armed Forces Special Provision Act. Laibak asida amadi lamdam asida leiriba sectarian oiba dictator gi lengak asi maithiba pihodrabadi laibak asidagi democracy mami sangkragani haivagi nungnangba fawi haina CLP leader su oiriba hanagi CM Okram Ibovina phongdokre wafam asi ngasi taranithoi suba Manipur Vidhan Sabha mikhalda wangkhem kendrada Indian National Congress ki mirep oiriba MLA Kaisam Megachandra Singh gi firal chingkhatpage thauram amada phongdokhibani YBA Stadium Lampak Yairipokta Pangthokiba Thauram aduda O Ibobina hai BJP asi khudka chinga manadaba thabak yaudaba laibak asida leiriba minority kanglub singbu namthanaba honaba laibak asibu Hindu khakta legadabani atopa party amata leiba yaroi haiba wakhalda makhoina tauningbata tauduna leire chahi Nepal helaklaba center gi Modi gi dictatorship amadi state ki BJP lengak asigi dictatorship oiba sashin mawong asina democracy gi fazaraba isana isabu sason tawjaba haibadu manghale BJP gi lengak asi adumak lehelabadi democracy mami samkragani haina ibopina phongdokhe mahakna hai Congress ki matamda MLA ke Megachandra Masana center dagi tanaraga Imphal dagi Thobal fauraga kasong khulen tabi lambi asi semkibani Asian Development Bank dagi crore chahum hena kaithok semkiba lambi asibu BJP legakna sembani haiduna miyamda namthak tawduna Union Home Minister Amit Shah na sangakhiba ikainingai ni asigumba oida padaba namfu sashan gi lengak asi handakti soidana miyamna para ama tambiragani Laibak ama lamdam ama chawkhatpa haibasi local body sarkar mathau ningthina tawraba khaktada oithokadabani adubu chahi ama hena local body mikhal pangthokpa ngamlaktaba haibasi BJP gi lengak asi mathau tawba ngamdre chawkhat thorangda maning halaga chalakle tak pani hainasu o Ibovina BJP gi lengakpu maral sikhi thauram aduda Election Observer Manipur Amadi MP Jairam Ramesh AICC gi General Secretary gi Thausu Puriba Manipur State ki in charge Bhakta Charan Das CPI gi National Executive Member Supuriba former Minister Dr. Moirangthem Narasingh Amadi Wangkhem Block Congress Committee gi President Alhas Keramat Alisu Sarugyakhe Democracy je isana isabu sason tawjabje masi mutharak tadara haije Nusa Kivam ya dictatorship shasan atai political party am dal leiba yaroi BJP natara gana aduga RSS na Manipur da on natragana India da Hindu natra de atai leiba yaroi na lenjin mere ba Maulana Chingsibo sonda burkha uttara lakpiri ba mana apamba dharma chachari ba mayam sibo noi narai bhakta sindur namge Hindu ne na lakho noi India da laiye ba khallaba laiba ba man ha tari thorkada we chi moba Jiribam 40 Assembly Constituency ki Janata Dal United JDU ki mirep oiriba hanagi MLA MD Asabuddin gi Sonapur Part 2 da laiba yumda JDU gi flag chingkhatpagi thauram ama pangthokre thauram aduda JDU gi star campaigner su oiriba JDU National General Secretary Asfaq Ahmad Khan JDU Jiribam Mandal gi President MK Boden Regional Coordinator Manipur gi Danish Ngulai Bihar da gila Lok Sabha MP Khuslen Devkumar Manipur State JDU ki General Secretary Rabikan Maitai na chingba mioi singna sarugyakhe Thauramaduga mari lainana Jiribam 40 AC ki JDU ki mirep oiriba MD Asabuddin na haikhe miyamna support tobibasi yamna nungaiba fawi amadi assembly da amuk hanna changba ngamba oizage mahakna vote karabadi JT road asi semgani masida kanagumba amatana thingbangom loi haikhe mahakna hadaki Manipur Assembly mikhal asida vote listing ahum helaga kagani hairaduna karigumba vote karabadi yum khudingi government gi thabak natrabasu hingdana bagi thabak pigani haikhe Lesing ani anida Jiribam dagi chenkhiba mi sing amuk hanna purakani JDU ki star campaigner Asfaq Ahmad Khan na haikhe Manipur da JDU haiba party asi yamna kuiraba matamdagi leiraklabani Manipur da miyamna JDU ki maramda fana maral sirabasu Manipur da railway line purakhiba misak adu atai kana sunate mahak adu Bihar ge Chief Minister Nitish Kumar nani miyamna khangadobadi amana party kharana miyambu khong
thang khudingi yengsinduna lairi haibasi miyamna khangbiyu haike maram asina lakliba general election asidasu JDU ki mirep asina vote sungsoi soidana kagani March ki tang manga da pangthokadoriba general election asida praja miyamna voting rights ningthina season biraga JDU ki mirep asabudinda vote hadabiyu haike BJP ki singni haina saktak chaba Bolero amadi Tata Sumo MN01A 9202 da lakpa mioi tara romna Hairok Kendragi manung chanba Okongsang mayai lekaigi yumlak singda tha asigi tang tara mapanda numidangda nongmai kaptuna miyamda aki akhang pirambagi thawong adubu yaningdaba fongdoktuna ngasi lekai adugi miyamna Okongsang kaithelda wakat mifam famkre Wakat mifam aduda saruk yakiba maibam purnima kaubi nupi amana haikibada numit adugi numidang pung mapan lom taba matamda makhoina chatharam liba yumlakta nongmai kapagi thawong aduda nongyai da nungaina tumzariba ahallaman sing amadi lairik paduna leiriba angang singda aki tuzungba piduna thamoida awaba mipaiba piramliba adu matungda amuk hana tawbiganu nongmai kapa aduda chenariba BJP gi mioi sing Athuba matamda fagat biduna akanba action lakhat trabade makhal kaya gi akanba khongjang sing changsingani wakat mifam aduda yumlakta nongmai kapa yaningde mirakta nongmai kapa akanba chairak piyu aikhoi santi pami santi leiba Hairok Kendra ama ohensi amadi santi leiba Manipur ama ohensi haina thaba placard singsu sizinakhiba galoinana kholau kaya su lauke Manipur dangasi mioi yangkai nauna COVID-19 positive oikre laina asina maram oiduna mioi amata laikidabagi paulaite positivity rate asi chada ahum dasmik rate oike mioi humfu manga COVID tagi fagalaktuna discharge tauke Housing state asigi COVID-19 case masing asi lakh ama lising kuntra taruk chamngaga maudrani pan yaure loinana laikidabana lising aniga chamaga subna mari sure haina COVID-19 command control room na haire Before 2017, infamous for drugs trafficking, bomb blasts were a day-to-day occurrence, children abductions were common. After 2017, war on drugs campaign is in full swing, paving the way for a peaceful environment, children safely availing education. 5 years of vigilance by the BJP government is ensuring peace in the state. Share your suggestions with us for building an aspirational Manipur by giving a missed call at 7878786060. Break matungda makhataba pawbizari ngasi Rajya Sabha gi MP oiriba Susmita Devna Mizoram gi thodokta lekhidraba Pravin amasung Nripen gi yumda chatuna awaba fongdokre khongchat asida Kasar District Trinamool Congress ki luchingba Dr. Maimom Santi Kumar su yauke Susmita Devna isu asigi matangda Assam gi Chief Minister Himanta Biswa Sarma da Justice Bibinaba Cherol ama ikhiba laikre mahakna pendaba fongdokladuna haikibadi Assam ki Chief Minister na Rajya asigi mioi Mizoram da hatok pirakpa budi karisu oina laudraga Varmis Supari Mizoram dagi lakpada thamoida mai hori hairi masi angakpani mahaki Mantri Pijos Hazarika na laikhidraba mioi anigi yumbuga Chief Minister ga unahanduna justice fanghanaba honagani hairambadu numit tarani henkraba fawbada ngasi fawba tumina laithokpasi yaningde haike Mahakna Rajya Sabada CBI inquiry ge wafam thagananaba hotnabaga loinana Kasargi SP gi mathakta pressure piduna Assam government na kari thodang tauri haiba khangnanaba hotnaganisu haike Kunja Singhi Maikaidagi Chandra Mohan Singha Bikramjit Singha Amadi Ananta Singhana Susmita Dev Amasung Loinaduna Lakhiba TMC Luchingba Dr. Maimom Santi Kumar bu Taubimal Khangba Utke Awaba Taraba Imungi Maikaidagi Gauri Singha Amasung Surajit Singha su Justice Fangnanaba Honasi Wafam Kayasu Thamke TMC Luchingba Dr. Maimom Santi Kumar na Haikibada Susmita Devna Kasargi SP gi unaba
matamda laikhidraba imungi miyoi singsu yauduna mahaki pakhum tarusi haike Athokpam Niren Binita Singha Poireton Singha Bavahan Singha su khongchat aduda yauke এটা বন্ধ করেছেন আপনি কিন্তু আসামের নাগরিকদের যে এভাবে হত্যা হচ্ছে মিজোরামে বারবার আপনার বুকে কি কোনো ব্যথা নেই কারণটা কি রহস্যটা কি আপনার জন্য মানুষের আসামের নাগরিকদের জীবনের কোনো মূল্য নেই নাকি আমি জিজ্ঞেস করতে All India rank in NEET super speciality entrance exam in gynecologic oncology the ahum suba position ta khrabi Dr. Nongthomam Bijeta Devi bu ngasi Lakhipur Khuman amadi Singarban Kaithel Lekai da tongan ba Lup Singna Harau Tayamba Okre Lakhipur Khuman da ICDS Anganwadi worker amadi helper amasung Maira Paibi Singna Sinduna Thauram adu Ipudau Thongnang Community Hall Lakhipur Khumanda Pangthoke Tungda Singarban Kaithel Lekai dasu apunba Kaithel Lekai Puja Committee na Sinduna Harau Tayamna okay Nongthombam Bijeta Devi Assamgi Hailakandi District ki Manungchanba Lala VT Road laiba Hozikna Baragaon Guwahati da Lairiba Nongthombam Brozen Singh amasung Nongthombam Ongbi Taramani Devi gi machanupini Panbayai Dr. Vijeta Devi na chahi asige January tarada pangthokiba NEET ki super speciality entrance exam da All India gi oina ahum suba rank ta kibani mahakna Assam gi oina gynecologic oncology da MCH degree Master of Chirurgia Gynecologic Oncology tauba ahanba Dr. Amasu oiri Guwahati Prazyoktis Senior Higher Secondary School da mahi masing tamlaba matungda Cotton College tagi Higher Secondary loisinke matungda Guwahati Medical College Hospital dagi MBBS pass tauraba matung Obstetrics and Gynecology da PG loisinke Ngasi Hairok Assembly Constituency gi MLA Dr. Thokchom Radhesyam gi Hairok Part 2 Thokchom Laikai da Laiba Yumda Handak ke Mikhal Asige Mari Lainana Firal Chinkhatpa gi Thauram Pangthokre Tungda Firal Chinkhatpa gi Thauram Aduga Mari Lainana Miyamna Ngamjaba Athenpot MLA da Lanbagi Thauram Amasu Hairok Part 2 Moirangthem Laikai gi Pak Chauraba Sanabungda Pangthokhe Hairok AC gi tongan ba Mafam Singda gi Lakpa Mi Sing Yamlaba Miyamna Chonna Tinkhiba Thauram Aduda MLA Radeshyamna Miyambu Thagatpa Amadi Taubimal Khangba Utpage Wafam Sing Thamkhe MLA Radeshyam Nahai Mahak ke Hakchangda I Marik Ama Cheliba Fauba Miyam Gidamakta Kathokani Madugi Pangal Miyam na Pinabiyo Haike MLA na Asumna Suhai Miyoi Ba Haibasi Awaba Khanglaga Sembiba Mapubu Ningsingba Heli Maram Aduna Mahake Punsidi Awaba Chama Khangzage Miyamgi Awaba Maikei Makai Mahakna Puzage Haike MLA na hai Aihak Hairok AC da Miyam gi Laman Singadaba Yamna Lairi Adungai Mahakna Police ke Sinfam da Lairingai da Masak Khangdaba Singna Nongmai Kapsinduna Ambush Taurakpada Mahak Nongmai na Panke Atopa Police Officer ama yauna Personnel Mangage Punsilongke Thaudok aduda Hairok AC gi Naha Singna Mahaki damag I Katpiduna Punsi Kalakhe Madugi Laman ngasisu Singba ngamjadre Makhatana Mikhal da Mai Amuk Pakhan Biduna Miyamgi Thaugal Tauhanbire Masidasu Awat Apa Mayamama Mensinba Ngamjadre Hairok AC asi Sothana Lairiba AC ni Semgat Sagat Kadaba Yamna Watli Walhauriba Sing asi Mapung Fana Semgatpa Ngamnanaba Miyamna Mating Pangbiyu Makhatana Nungsibiyu Mai Pakhanbiyu Haike Ngasidi apunba Hairok AC amage masak uba fangjabasi khwaidagi nungaiba mikupni haiba wafam thamladuna MLA Radeshyamna makhatana hai Haurakliba naha singna masagi chunaba sintha amamam pinanaba honaba haibasi mahakki firebni naha singna ningba kaibadagi natanataba lambida chatkiba haibasi khunaya sige mangjabani naha singi yaifa thorang kaya paikhananaba mahakna kanna honagani haike
Lakadoriba Taranithoi Suba Manipur Assembly Mikhal Asiga Mari Lenana Thongju Assembly Constituency ge BJP Mirep Thongam Biswajit ke ngasi Ningom Thong Bazar da Laiba Yumda Firal Chingkhatpage Thauram ama pangthokre Thauram aduda Assam ge Chief Minister Hemanta Biswa Sarma, Union Minister Pratima Bhaumik, Union Minister Asok Singhal, Nagaland ge Deputy CM Nagaland Y Paton, BJP Luchingba Sambit Patra, ex-Union Minister T.H. Chauba, Hanagi, Manipur BJP President Bhavananda, Amadi Maruoiba Party ki Luchingba Kayana Sarugyakhe, Thauramadu Mari Lainana, Manipur ge Works Minister Su Oiriba, Thongam Biswajit Nahai, BJP gi Lengak Asi, Santi Amadi Chaukhatpada, Pukning Changba, Loinana, BJP Asi, Jad Bizad Amasung Achaupisak Khaidaba Party Amani, Chahi Tara Mangagi Congress ki Sashana, Miyambu, Aduki Matik Wahanki, Adubu, Ngasidi, BJP Lengak Lakpadagi, Tangdu Laitana, Ban Blockade Laitaba, Manipur Oire. Numidangda miyamna petrol gi damak ahing yarek nakhiba adu ngasidi BJP ge sason lakpadagi tangdu laitana leiba ngamle hainasu Biswajina phongdokhe yelhomi gi hak ngaknaba ILP chana hankhiba BJP ge lengangni haina phongdokladuna Biswajina haukhiba chahi manga asida BJP na haikhiba khudingmak thabak oina utuna lakli haikhe loinena lakadoriba mikhal asidasu party na Fongdokhiba manifesto asi thabak oina onthokuna miyamda sinagani haibagi thajabasu pikhe leiba jati gi magi ilungi apagi leiba seng amadi capacity lulana nupi ba samajna akoi lau ba society gi dagu singha bi harakanda akoi bharatiya janata party manipur pradesh ki president oina happy gi ro inonya bi Srimati A Sarkar Devi BJP Sarkar gi matamda Manipur gi education sector asi amamba tangkak ama oina ningsingna horagani haina National Students Union of India NSW na hairi maram asina NSW na Sarkar asibo yaningdaba phongdokpaga loinana awonba ama puraknanaba warebnari hairi Imphal gi Congress Bhavanda Pangthokhiba Paugi Mifam Amada and Swege National President Niraj Kundanna Congress Sarkarna Kanna Hodaduna Semgat Charamba Manipurge Education Sector Asi Center Amadi Manipurge BJP Lengakna Hokiba Chahi Manga Asida Pungmang Manghale Haina Fongdokhe Congress na Infrastructure Semgat Nanaba Honazakhe Adubo BJP na Pumnamak Mangta Khale Englising Anigatara Nipanda Lupa Lak Lis Chatreka Humfutaraga Humdoi Oiramba Satra Singhi Pre-Matric Scholarship ke Sentang Union Government na Hauzikti Suinoda Hantahale Eklavya Residential School Kunmathoi Laibada Hauzik Ahumdagi Hena Chalaiba Udre Manipur State NSW gi President Kabir Ahmed na Congress Party na Manipur da Ahanba IIT Linkhat ki Haina Fongdokhe Satra Singda Ahongba Ama Satra Singda Ahongba Mamalda Laidik Tamhananaba Congress Sarkarna Khongthang Kaya Paikhatuna Honaki Hainasu Mahangna Makhatake Masida ina haijaningidi ngasi corona na class taude election de dum chathari campaign de dum chathari corona na satra sing manghalli school chatadagi online class na effective oibra oide online class sing de leibe chini naw amasung phungam de leibe chini naw sing network phangdagi problem ma'am legi issues ma'am legi amasung network ti natana amasung student singi phone leiba ngamda balai ba macha sing ma'am legi phone pai badi lari nongmagi chak charana masaraga school khakta kazaraga hinjaba mi singduna phone laira gramana online class yawani paliba state amasung national asira ani magna panbani central government su state government su paliba ni asina student gi damakta kari tawfre haiba ama holaite student gi oiba budget student singi oiba corona gi budget asuk yamba pi bese student gi oiba budget ama ho BJP gi state amasung national government gi thambide Paugi Maraktana Tinba Break Amaga Mughana. Before 2017, British era dilapidated bridges, sunken roads. After 2017, new magnificent bridges, Manipur's lifeline revived, breathtaking new national highways. 5 glorious years of development and progress in Manipur.
Share your suggestions with us for building an aspirational Manipur by giving a missed call at 7878786060. Break matungda makhataba pau pizari lakadawriba Manipur Assembly Mikhal asida political party amadi mirep kharana extrajudicial execution victim families association Manipur ifam amasung human rights alert HRA gi thabak thoram maruwaina Supreme Court ta hojik panduna leiriba micham lising amaga chamngaga kunipan sikhivaga mari leinana lising ani tarani thoigi PIL writ petition number 129 asi season aduna victim oihoraba imung singi awa ana singbu puthoktuna ahongba rajniti gi propaganda tawre hairi ngasi presta organization anina thadorakpa cherol amana asigumba human rights ki ihobu nataicha daba mawongda kanadraba rajniti gi tongjaba fangnanaba honabani thawong asi ifam amasung haichare na akanba mawongda condemn tawi hairi listing ani tara tareta pangthokiba taramathoi suba Manipur Legislative Assembly Mikhal mamangda BJP na fake encounter issue asi mapung oiba issue oina puthoki loinana investigation satha handuna mihat pasing chairak pihangani haina thamkiba wasak hauzik fawba thabakta onthoktana thamle Manipur da BJP na chahi manga chupna lengak paiduna lakli adumakpu lengak asina ngasi fawba hairiba case sing asiga mari leinaba criminal investigation ama fawba chathananaba khongthang lokhalakpa leite haina cherol aduna makhata na hairi lakadawriba taranithoi suba Manipur Assembly Mikhal asida 53 Tamenglong ACG BJP mirep oiriba Hanagi Tamenglongi DFO Huri Golmaina Hairi Madudi Tamenglong Amadi None District Ani Asi Khwaidagi Sothana Lairi Mahakna DFO Oiringai Dasu Awatpa Kaya Menkhatuna Awaba Taraba Lairaba Singbu Mateng Pangningba Pokhi Adubu Miyamna Ningjaba Manglan Adu Tunghanbangam Khide Mikhal asida miyamna nungsibiduna mai paklabadi Tamenglong amadi None District ani asida awonba puraktuna miyamda angamba mateng pangduna thamoi sengna thabak tawgani amadi prajabu nungsiba mirep oina thabak tawgani haike Huri na makhata na haike mahakna ihan hana paikhat kadauba thabak adudi Tamenglong da education system asi awangba thakta malemgi thakta competition tauba ngamnanaba science college amadi medical college linkhatuna maruaina nupi singbu mahitam hangani nakal amaromda lambi thongi matangda mahakna haike madudi Barak Valley dagi Bamjai Jang khul phauduna Tamenglong tamba Tamenglong tana lambi semgani amadi Tamenglong town manungda ring road semduna laikai lambi sing koilas thagani chingda pamlau uba asina chingmi singi achoba amadi maruoiba lawu singubagi sinfamni mamangai dagi chanaduna lakpana uwa yanthatpa laihau mangsilakpa amadi pothok marang kaina puthokpa ngamdana leibagi mami uri shifting cultivation asi terrace cultivation oina onthoktuna laihau leina makhal makhagi technology sizinaduna pothok lehenana ba honagani haike lairaba singi lemna yum sabigani government gi thabak changbada lemna changhangani amadi skill leiba naha singbu yokhatuna achoba entrepreneur oihangani amadi power supply asi marangkaina piba ngamnana bahonagani haina Huri Golmaina thajaba pikhe package drinking water asi Tamenglongda sungduna chingdagi asengba loktagi chentharakpa ising asi technology sizinaduna thakpa yaba ising puthokani amadi telecom gi facility marangkaina thamduna network marangkaina piba ngamnanaba thabak paikhatkani haike Ekoi Tamenglongda yamna awat apa nu pikthale aduna aihakna election le PBC ekoi gi aim amada vision amada lepani masigi vision si Tamenglongda lambi thong si atai gi district kathi na kene aduga akoi sakhanaba lambi si lambi thong leitabuga aduga akoi gi khunya singda akoi gi low hingon matik sana leitaba moigi sing pam low torgal tobusi loy na koi sing gi si loy na mut patare uwa si mut patare aduna hauzik aina tobodu si koi gi shifting cultivation gi alternative ama puthoga
सिटिंग कल्टिवेशन की मुहूर्ता अखोई टेरेस कल्टिवेशन न तौरगा अखोई खुंजा सिंगी लौ हिंगोल लेतब सिंसु पीबा असी मनुंगदा यूम कई लेतब मयाम लेरी मसिदा यूम कई पीबा सेनमिटलोन की फिबम खमथेंगना सोक्चिलबा क्रिटिकल डिपेंडेंस ओइरबा खुनाई असिदा लेंगा की मही मसिंग तंबी ताकपी बगे मवोंग सिंग फेल ओइरकपना प्राइवेट स्कूल सिंगदा तंगाई फदना तंबा तारकली लेंगा की स्कूल फेल ओइरक ई हाइदना उपाय लेत्रबा महिरोय सिंगना प्राइवेट स्कूल दा तमजबा मतमदा लौनिंगबा फी अमदी सेल लौगनी हाइरकपा हाइबसी एजुकेशन असि खुटलाई ओइना सिजनदुना सेल ताननबा लांगथाकपनी हाइना देसामना लवे मसिना एजुकेशन हाइबसी राइट अमा ओइरंबदगे प्रिविलेज हाइबदे खुदोंचाबा ओइरकले हाइबनी सेल यामना लेबना महै तंबा फंगबा अदुगा सेल लेतबना महै तंबगी खुदोंचाबा फंगदबा अमदी फॉर्म फिलअप तौहंदबा हाइबदु ओइरे मसी लेबाके ओइना अफबा मचत नते हाइना डेमोक्रेटिक स्टूडेंट्स अलायंस देसामगी चेरोल अमना हाइरे प्राइवेट स्कूल हांगलबसु अमदी मखल अमतगे एस्टाब्लिशमेंट तौबा हाइबसे लेबाक अदुगे सेनमिटलोनगा मतम लेबाक खिविकता बैलेंस तौगदबने प्राइवेट स्कूल सिंगना महिरोय सिंगदा पीरिबा फैसिलिटीज अदुगा चुनाबा मवोंगदा एडमिशन गे अमदी थागी फीस लेपथोकदबने हाइबा वाफम द मणिपुर प्राइवेट स्कूल्स रजिस्ट्रेशन एंड रेगुलेशन एक्ट लिसिंग अनि तरा तरेता याउदुना लेरे एडमिशन फीस ता मेंटेनेंस अमदी चाही अदुगे मथौ ताबा सिंग महिरोय सिंगदगे लौदुना थिहल्ले प्राइवेट स्कूल खुदिंगमकना महिरोयगी चादा कुनमंगा दे लाइरबा महिरोय सिंग लेमना तंबी ताकपीबगे हाइनसु राइट टू एजुकेशन आरटीई दा याउरे मसी पुमनमक असि ngamlani hairaba matamda da ngamlani hairaba matamda da private school lingkhat kadabani Manipur gi mahi masing tambada private school na matik mayai leiba mahi masing tambi takpi bage thabak yangsile masigi credit asi school bu lingkhaliba sing khaktana nate private school da oiriba oza singi kathokpani Hekru manana yomba tolop piriba private school gi oza singbu sizinaraga school lingkhatli basingna senda lambi amadi changsilakpa miyamna urakle masi afaba machet amadi nate hairi Communist Party of India Thongju Local Council na lakadauriba Manipur Assembly Mikal asida Thongju Esida INC Mirep oiriba Seram Nekenbu Sogotkre Panba yabadi Manipur Pradesh Congress Committee MPCC na Mikal Asigidamak CPI Manipur State Council ga alliance sembasu laikhrabani Maram asina Thongju Local Council ge member singna Seram Nekenda punna Sogalakani hari Andro Police Station ki manung chanba Yairupok Tulihal Awang Lekaida tha asige taranipan ki numidangda National People's Party NPP Mireki Walker amasung BJP Mireki Walker anigi marakta thokiba thaudoka mari leinana police na fazin kiba mioi tarani thoi court na bail da thadokre wakat amagi matung ina mioi tarani thoi adu Andro Police amasung Imphal East Commando gi kangbuna tha asige taramapan gi ayukta faraba matung ngarang JMIC Imphal East ki mamangda puthokhe Court na Defense Council na makhoibu bail pibinaba court ta haijakhiba warol taraba matungda lupa listing kuntra ge PR bond amasung manaba surety amamam pihalaga makhoibu bail pikhibani hairi Pangthokadariba taranithoi suba Manipur Legislative Assembly mikhalgi ani suba tangkak March ke tangmanga lamtagi ahanba thangza Leibak miyam gi yaifananaba saroi khangadaba numit asida Election Commission of India ECI na mikhalge numit lepsilak pagi mayokta umanglai kanba apunba lup ukal amadi tongan ba lup kayana lakliba tangkun marige ahing nongyaidage hauduna pung nifunipan gi kauriba Manipur pumbagi ban asi matam kaktana yethokle haina ukalgi General Secretary M Jeliang ngamba na thadorakpa cherol amanda haire Cherol asina makha taraduna Laibak khunai maruoiba nat chatnabigi thoram singbu ECI na karishu nachungdana mikhalgi matam lepsinduna chayetnaba thokhalakpa asida miyamgi interesta kauriba ban asida
मिखलगी नुंगाइनदबा मियोय कयाना बनगी खुदोंचाबा लौदुना एंटी सोशल ओइबा कया चथननबा होनरकपा सिंग मफम कयादा थेंगनरकपा अमदी ECI गी लुजदबा थवोंग असि थेंगननबा होनबगी ओन्ना तैनबदा लमदम असिदा हिंगमिनरिबा अखोय मसेल इहिंग नाहिंग ताननबा सिनबगुम थोकदबा कया असि उजरगा मणिपुर पुंबदा कौरिबा पुंग निफुनिपान की बन असि मतम कक्तना यैथोकचबनी हाइरदुना बन यैथोकपा असिदा पेंदबा नुंगाइतबा पुनमक फाजिंदुना बन नतबा अतोपा खोंजंग कया चंगसिन मिननबा मियामगी मफमदा हाइजरी हाइरी वांगोई केंद्र की MLA सु ओइबा मिनिस्टर ओ लुखोइगी मथक्ता अनलॉफुल प्रिवेंशन एक्टिविटीज एक्ट लिसिंग अमगा चमापन हुमफुतरेट अमसुंग सेक्शन 25(1)(c of Arms Act 1959 की मरी लेनबा IPC की सेक्शन 212, 121, 121A अमसुंग 34 IPC की मखादा मयांग इम्फाल पुलिस स्टेशन दा लेरखिबा क्रिमिनल केस अमगा मरी लेनना मिनिस्टर लुखोई मसाना पेटिशनर ओइरगा थारखिबा केस की हियरिंग हाई कोर्ट ऑफ मणिपुर दा चथखरे लोइनना कोर्ट की माइकैदगी मिनिस्टर लुखोई की मथक्ता लेरिबा केस अदु कक्थटखरे कोर्टना नकल अनिगी वातारबा मतुंगदा PLA की काडर पुथोक पुसिन तौबा अमदी मखोइबु सपोर्ट तौबा अमसुंग चंगजफम पी हाइबगी मतंगदा पेटिशनर की मथक्ता मतिक चाबा एविडेंस लैतबना मयांग इम्फाल पुलिस स्टेशन दा पेटिशनर ओ लुखोई की मथक्ता लैरिबा FIR केस असी कक्थले हाइना कोर्ट की माइकैदगी रूलिंग पीखिबनी यूक्रेन की बॉर्डर मनाक्ता लैबा खा थंगबा बेलारूसता रशियन मिलिटरी की गाड़ी चामरोम हेनबा अमदी ट्रूप सिंगी लैननबा 10 कया अमा मक्सर टेक्नोलॉजीज ना थादोरपा सैटेलाइट की खुथांगदा उबा फंख्रे मसीदा नतना यूक्रेन की बॉर्डर गा नगनबा दलैबा नोंगचुप थंगबा रशिया की मिलिटरी गैरिशन दसु नौना साबा मतम खर की ओइबा हॉस्पिटल अमसु लैबा उखे अमरोमदा यूक्रेन की मिलिटरी ना ngasi प्रो रशियन सेपरेटिस्ट सिंगा लान सोकनबदा लानमी अमा लैखिद्रे तरुक अमना अशोक अपन नंख्रे हाइरे अरोइबदा मरोइबा पाउ अमुखना ngasi यूनियन होम मिनिस्टर अमित शाह चुराचांदपुर डिस्ट्रिक्ट चतुना डिस्ट्रिक्ट असिगी कंस्टिट्युएंसी तरुक्ता मणिपुर असेंबली मिखल असिदा BJP की मिरेप ओइरिबा सिंगी भोट खोंख्रे मणिपुर मियाम की अमदी नॉर्थ ईस्ट प्रजा मियाम की अपांबा ओइरिबा आर्म फोर्सेस स्पेशल पावर एक्ट अफस्पा लिसिंग अमगा चमापन यांखै निपान लौथोकपगे थबक असि सेंटर अमदी स्टेट असिदा पालिबा BJP लेगाकना करी करंबा थबक पाइखलबगे हाइना AICC की मणिपुर की इलेक्शन ऑब्जर्वर जेराम रमेशना हंख्रे अमदी लैबाक असिदा अमदी लमदम असिदा लैरिबा सेक्टेरियन ओइबा डिक्टेटर गे लैंगाक असि माइथीबा पिहौद्रबदे लैबाक असिदगी डेमोक्रेसी ममी सांख्रगनी हाइबगे नुंगनांगबा फावी हाइना CLP लुचिंगबसु ओइरिबा हानगी CM ओक्रम इबोबिना फोंदोखरे पोनी टीवी की नुमिदांगी पाउमिडिंग ताबिरे सिंबु काइननबया थंगनिजरे